Rajya Sabhada Citizenship Amendment Bill puthokhidrabasu khanghaudana ordinance oina chatna halakpa yai haina Lok Sabha gi MP Dr. Thokjom Mainyana cheksilwa thamlakpi. Cap scrap tohanabagi wafam Congress ki Lok Sabha mikhal gi manifesto da hapnanaba Rahul Gandhi da taksilamle haina former CM Okram Ibobina phongdorakli. Jammu and Kashmir ki Pulwama the terrorist attack the Lekhidraba CRPF personal singi mafam the CM and Giren amadi BJP Manipur Pradesh ki thawmi singa leisu katna awaba phongdokre. Amasung Luang Air Services and Cargo Private Limited na Imphal dagi Guwahati, Kolkata, Delhi amadi Delhi to Imphal Cargo Air Service haure haina company ki maike dagi phongdokre. मैं बखरुम जरी अदम येंगबीरिबस इम्पैक्ट न्यूज ने आई खांगनबम थोइनो हेनबी हौजे पुंगजा सिफावबुगी मरुइबा पाउसिंग मियाम द पिजरी राज्य सभा द सिटीजनशिप अमेंडमेंट बिल पास तौखिद्रे हाइदुना तुमिन लेसिनबगी महुत्ता पुनसिंदुना थेंगनादबा यादे हाइना मणिपुर मियाम दा अपील तौरदुना बिल असि खंगहौदना ऑर्डिनेंस ओइना पुसिलक्तुना चनहलकपसु याय हाइना लोकसभा गी एमपी डॉक्टर थोकचोम मैन्याना चेक्सिनबा थमलकले हंदक लोइसनखिबा इंडियन पार्लियामेंट की निंगथम मिफम दस्तरुक यारुरबा मतुंग ngasi इम्फाल इंटरनेशनल एयरपोर्ट ता हेक थोंगबगा पाउमी सिंगना हंगबा वाहंगी पाउखुम पीरदुना वाफम असि एमपी मैन्याना फोंगतोखिबने आउटर मणिपुर पार्लियामेंट्री गी मिहुत थांगसो वाइटे का खोंगबु ओइदुना थोरखिबा खोंगचट असिदा मैन्याना मखा तारदुना सिटीजनशिप अमेंडमेंट बिल पास तौखिदबा असिमा मियामना इहो हौबदगिने हौजिक फाउबगी ओइनदी बिल असि पुथोक्तुना खना खिदबना सीरे हाइना लौबसु याई अदुबो बीजेपी की लेंगाक की मतम लैरिबनीना करी तौरकदगे हाइबा खंगबगमदे मरमदुना मियामना मिकुपना हुमसिंगना अमदि चेक्सनना लैबताई अमरमदा दिल्ली अमदि मणिपुर द बिल असि की मायोक्ता मियामना खोंजंग चंगसिनबदा पुलिसना काहेनबा थवंग चथखिबा अदु कंडेम तवी हाइना फोंगटोक्लदुना इम्पैक्ट न्यूज ना हंगबा वाहंगी पाउ खुम पीरदुना मणिपुर की येलहोमी सिंह कंजनबा मखलमतगी ngaksel leite masi lehenaba honaba mathau tai haike madugi mathakta manipur dasu nrc update tawba mathau tai hairaduna state amadi center government pu hiramasigi matang da pukning changhaningbagi apamba wafam paumi singda thamki jigidi akoi sor hombagi taw phange aduna sor matam phangagasu akoi chekhendabadi ade aije ani kai thode khangdi bani sarkar si matam leiribanina tan leitaba kandadi सरकार पाइरिबसी कांगुसिगी मखोई यामा पांगकनबा रूट अमा लई ऑर्डिनेंस रूट लेदना ऑर्डिनेंस पर पुसलागदी कोई मयाम डिमांड तरिबा प्रजासिंगना डिमांड तरिबा कोई सोय होहिनिंगदे हाबो पोसि नतबदा सुम थम्मगा सेंदोक सिंग तौगी थौ तरोकद्रा सुक्सेन सेंदो पुथरोकद्रा हाइवे सिंगना मखोई लेदो सेक्शन सेम साले मसीसी सरकारना हाइबदी सरकार हाइबदी भारत सरकार मणिपुर सरकारना हाइतारेको सरकार अनि मनि पंजरिसे मसी पोसि खंगना हेक नाइबरिंग स्टेट अचौबा असमदो होनदिसिनी सिमगदले येने लैसिने अखोइ होनबा ताबनी एनआरसी दनति अखोइ अपडेट तौबा हाइबसी अखोइना फजन फमिनरगा अखोइ यानरकांदा अजले एफएम दे हेना सोक्सिंगिदन बसे मसे अखोइ पुन्ना तौमिनबदा लोक सभा पास तौखिबा कैप 2019 विड्रॉ तौबगा लोइनना स्क्रैप तौहनबा हाइबसी कांग्रेस पार्टी की फिरेपनी हाइना फॉर्मर सीएम ओक्रम इबोबीना फोंगतोरकले ngasi कांग्रेस भवन द स्टेट असigi कांग्रेस की मरुइबा मिहुत सिंगना सरुक यादुना पांगथोखिबा पाउगी मिफम अमदा इबोबीना मखा ताना हाई वाफम असी हंदक पांगथोकदोरिबा लोक सभा की मिखल की मैनिफेस्टो दा हापनबसु कांग्रेस पार्टी की लुचिंगबा राहुल गांधी दसु तक्सिलमले महाना मखा ताना हाइखिबदा बीजेपी हाइबा पॉलिटिकल पार्टी असी चिंदना अमा ngang प्रजादना उट चाइसिंदुना थबक तौबा पार्टी ने कांग्रेस पार्टी दी अहोंगबा मिंगचत चीफ पॉपुलैरिटी पांबा पार्टी नते पार्टी असिदी प्रिंसिपल लेबा स्टेन लेबा चही चाम हेलबा ख्वाइदगी हेना लीरबा लेबाक असिगी ख्वाइदगी चावबा पॉलिटिकल पार्टी अमने प्रजादा करिगोंबदा वाफम थंबा तारबसु प्रमाण यावना दरकार लेबा डॉक्यूमेंट का लोइनना वांगांगबा पार्टी ने लोकसभा दा पास तौखिबा कैप 2019 असि लोकसभा दा पास तौद्रिंगेदगी हौना बिल असिना लेबाक असि कायबा याबा फिबम दा लाकनी मरम असिना बिल असि लोकसभा दा पुथोकपा अमदि पास तौबा यारोय विड्रॉ तौ हाइदुना अथिंगबा थमदुना लाखिबने
हाउस की मिफमदसु बिल असी पास तौबा यारोय विड्रॉ तौगदबनी हाइदुना कांग्रेस ना वर्क आउट तौबा लेखे हाउस टा वर्क आउट तौबा हाइबसी ख्वाइदगी हेना चाउबा प्रोटेस्ट मखलमने रूलिंग पार्टी नि हाइदुना हंदकसु लोक सभा दा पास तौखिबगुम नमदुना बिल असी राज्य सभा दा पास तौननबा होटनखिबनी हाइना महांगना मखाताना फोंदोखे इहान हानबदा मोहन चटपसे मणिपुर पीपल्स प्रोटेक्शन बिल प्रेसिडेंट एसएन पीहन बियू अवांग नोंपोक भारत सोहंदना क्लोज अमा इंसर्ट तौबियू हाइन जॉइंट मेमोरेंडम पिसन अदु सिबु मणिपुर द लाइबा प्रजा सिंग लीगल लुमिनरीज लाइबा लीगल एक्सपर्ट सिंग मयाम सिबु अपंग बनियेना लौब्राबा बिल सि पास तौरनी हाइन पाखत पननि खंगदे बिल दु मुन्न पाबियो डाइजेस्ट तौबियो अकाइबा करिगुमम यौरम तादि फारसी तौर सिबिगे फारसी तौर सिबदु नति अखोइना पामजरीबदी बिल इट्सेल्फ should not be allowed to pass. At the same time, original bill si withdraw tawgadabane. Digest tawbiraga karigina awang nungpok Bharat ki state mayam ja hawra isine kari. Congress party na irang sagana na ba irang hauna na ba instigate tawi insalli hayaba. Pass ta hondrabani business list ya hondrabani Lok Sabha gi withdraw ta hondrabani no mo khamta na ti ne khama sumna sahi sumna grand reception tawge tawbiyo sidi phayena koi yaujage ba. कैप 2016 की मतंगदा पॉलिटिक्स तौरुबसिंगना पॉलिटिकली खुदोंचाबा लौननबा अमगा हुनबा क्रेडिट लौननबा होटनबसी अंगक पफावी हाइना नॉर्थ ईस्ट स्टूडेंट्स ऑर्गेनाइजेशन नेसो की जनरल सेक्रेटरी सिनाम प्रकाशना फोंदोरखली हंदक थोखिबा कैप की इश्यूदा मियाम की खोंजंगदा सोक्तुना रिम्स हॉस्पिटल दा लाइकनदुना लेरिबा असोकपसिंगी फिवम येंगसिनबगा लोइनना अंगम बतेंगबांग पीबा अमदी उनदुना वारी वाताय सानबगा मरी लेनना पाउमी सिंगा उनबा अमदा प्रकाश न मखाताना हाई असिगुंबा थवोंग असि तुंगददी अमुक हना थोखनिंगदे मसिगी महुत्ता इश्यू असि यामना कुपना नैनारगा येलौमी सिंग कन्ननबा होटनबना अचुंबा खोंगथांग ओइगनी लोइनना पासपोर्ट एंट्री इनटू इंडिया नोटिफिकेशन 2015 अमदी फॉरेनर्स अमेंडमेंट ऑर्डर 2015 हारिबा ऑर्डर असि मुथतनबा अचौबा थौदांग लौहनिंगे कैप 2016 असी राज्य सभा दा पास तौखिद्रबसु नेसोगी ओइनदी हौजिक फावबदा खोंजंग लोइबा लेट्री मखाताना हारिबा एक्ट असी मपुंग फाना मुथत्रिबा फावबा चंगसिनखिगनी हाइखि CAB पुथोप ngam अचौब माइ पाकपमनी अदुबु मसिना लोइदि लोइद्री मसिगी फॉरेनर इश्यूज का मरी लेना CAB का सु मरी लेना पासपोर्ट एंट्री इनटू इंडिया नोटिफिकेशन 2015 अमदी फॉरेनर अमेंडमेंट ऑर्डर 2015 हारिबा एग्जीक्यूटिव ऑर्डर अनी सिदी हौजिकसु दुम चनर लेरी अनी सिदा आने यादबा बांग्लादेश अफगानिस्तान अमदी पाकिस्तान दगी धर्म तरुक तुबु चटपो दारी मोय चे चांग यावरे सांगपगी अयाब दुम पीरी पासपोर्ट एंट्री दुदा मोयना सेमदोगा मोय पनिशमेंट पीगदबा फॉरेनर एक्ट टू अमेंडमेंट ऑर्डर 2015 सिना सेमदोगांदा मोय का इमदा पीदबगी कनो सिदे दुम लेरी हारिबा अनीजा मसि मुथत्रि भौदी इशू से लोइद्रियना नेसोन लौजै CAB सी मोयना बिल लेना एगोन ओंथोबा ngam हारिबा नि से लोइद्रि भौदी सोसाइटी तगी एजिटेशन सी लोशनद्री मखादुम चथगिनी अवाउन पोक्ता खुंदारिबा इंडिजिनस यलोमी सिंगसिना पुन्ना होना मिनरगा संगन्दना अनी सिसु मुथलनबा मा चंगी हाइबसिमा आई थमजगे Citizenship Amendment Bill gi mayokta khongjang changsan beda soktuna Rims Hospital da laying chathariba mutum phibodagi THS Premila amadi Thongju Part 2 dagi Guru Mayum Lembi Sanada miyamna mateng panglakpa leptri Hospital gi phamung da yata duna leiriba ima anisina yumda thongba chak chaningi haiduna ke sampat konjeng hazari lekai gi meira paibi singna chak athongba puraktuna pijakre loinana Miro lezadaba asokpa anisigi hospital da leidingai manung asigi thabak kupnom pumnamaktasu maira paibi sing asina mateng panglagani hairi nakalamaromda Rika Financial Service ki Managing Director M Nilakantanasu asokpa sing asida angamba sel gi mateng pangkre manpek ki thomi sing nasu ngasi numidang asokpa sing asibu yingsinkre Citizenship Amendment Bill gi khongjangda police na tear gas amadi smoke bomb kapagi thokdokta soktuna Rims Hospital da laikana duna leiriba khwairamban kaithel phambi ima singi phibam SCEASDO hairok amadi hairok apunba maira paibi lupki thomi singna yengsinkre hauze hospital da soktuna leiriba singi phibam yengsinkibaga loinana SCEASDO amadi hairok apunba maira paibi lupki maikaidagi angamba selgi matengsu panglamki
Rajya Sabhada Citizenship Amendment Bill Hantokraba matung Chief Minister N. Biren amadi Education Minister T.H. Radhishyambo okpagi thoram da saruk yadaba mi dasa tazani haina haukiba February 13 da BJP Hairok Mandal na publicity chatpada sizinakiba wafam gi matang da manpack ki pukning jingsilakli Manipur Press Club ta Paumi Singa unaba amada Hairok apunba Mairapai Bilup ki publicity secretary Khundongbam Sanahanna Mandal adugi Active worker Lystrom Thamboina Sizinakiba Wahi Adu Hakchin Lobaga Luinana Akan Bamongda Yaning de Bafungtoklakli. Unaba Aduda Sanahal Namakata Raduna, Hairoki Miam Su Manpek Kimit Yang Makada, CA Bill Gimayokta Hairok Bazarda Lambi Mayai de Pamzinduna Amadi Wakat Mipam na Chingba Kongjangkaya Jangsan Ki. Miam gi ihauda saruk yakidaba BJP gi workers singna bill puthokidabada harauba fungtokpada angakpa poi haiba wafam thamladuna bill asi handoktriba fauba nungai ningai leite haiki BJP की वाकर हाई बतारे गाड़ी मंगा तरुक तौरग लुहोंग की स्टाइल द मोई पब्लिसिटी चलग लाए अखोई इमा बेन चिंफम लिबा सोम द मोय ओनसल लगा मोय जगोय छाय अदुग मोयना नतब खोलाव अखोय द लाउसिन बिरमे सेम बिरेल अमदी TS राधेश्याम मिनिस्टर हाइरिबा अनि असे बिल असे पास तौगिदबी मतांगदा मखोय ओकपगी थौरम मसिदा हाइरोक प्रजा जुमथोंगी थोकपीदुना सरुक याबियु मतेंग पांगबियु करिगुंबा असिदा थौदबा मियोय सिंगदो दशा ताजनी हाइबा वाफम अमा पनबिरमे चीफ मिनिस्टर ना दिल्ली चटप मतमदा हाइरिबा CIBC टेबल तौहलोय बिल से पास तौहलोय हाइरम की वही मत अखोई नाकोंद तागिब लेतबने मीडिया थेंगनरमोयदा ngasi bill si pass tawgidraba matung dadi makoi bu athobane lamdam sigi nongsane ka hana lawre se aidi makoi mathakti kai phawi Nakalmaromda Manipur Press Club makta da pangthokpa tonganba Paumi Singa unaba amada BJP Hairok Mandal ki active worker Lystrom Thamboina mahakna sizinakiba dasa tazani haikiba wafam adu miyambu singnaduna haikiba natte haina singtorakli Miyamna political leaders sing adubu pukning thogatpo oina taramna okhaudrabadi makhoida ninghanaba poktuna miyamgi thabak tawbada pukning sontharaktanaba miyambu saruk yahaningbagini hairi Manipuri Council of Ministers sing, MLA sing, leader mayamasi, Okpagi Toromama, Koi Pangtok Pasida, Sarukiabiu, Lakpiu, Dola Duli Kaibiganu. Masida Laktagadi, Dosata Zagani, High Wapum in a Hirudo. Dosata Gani Habisi, leader mayam sina, Apaba Torubagi, Mokoy de encouraged to Vidraba, Okpagi Tona, Mokoda, Haranunga Vegi, Mayangi, Tagatwahi, Pibi Tragadi, leader singing the Ninghanda Agadi, I quite Dosata Gani. Cap ki mayukta miyam gi ihau namthanaba honabada natana kaithel fambi ima singi mathakta kayarak landa khibat thawong adubu kauthoklaga hapta kangjebungda chief minister okpogi thoram ama BJP na pangthokibasi ikai khangdaba mapal thoklakpani haina Maoist Communist Party Manipur na phongtorakli aina thingraba lalhulubasina thadorakpa cherol gi matungina bill adugi mayukta ihau Sagat Kiba awang nongpok lamdam de ladiba mahiroi loop sing amasung civil society organization singi apunba kangloop sing asigi maraktagi amana oklamba oiram lagade lebak asigi miyamna karino habadu khalamgadabani hairakli Citizenship Amendment Bill 2019 Rajya Sabhada puthokidre haiduna nungai thoktuna leiba chumloi haina All India Trinamool Congress Manipur Pradesh ki President Dr. S. Manautonna phongtorakli Mekolada leba Dr. S. Manauton ki mayumda Paumi Singa unabada mahakna phongdorakpada cap chatnaba yaroi haiduna political party taramathoi punsinduna semkiba Manipur Democratic Alliance na New Delhi da chatuna center giluchingba sing unaduna bill asi pass tawdanaba taksanbada All India Trinamool Congress su sarukyaki Party asigi national leader singnasu bill asigi mayokta leiduna bill pass tawdanaba akanba firef amaga loinana hotnaki adubu bill asi Rajya Sabhada Puthokhidrabanina Tangkak Amagi Oina Cap Kamari Lenana Semkiba Manipur Democratic Alliance Tagi All India Trinamool Congress Ngasidagi Tokchere Haina Phongtoraki Adubu State ki matamatam gi oiba issue lakpada national leaders sing instruction ki matung inna party asina laugadaba thabak sing miyamda khanghalakani Loinana makhatana thorakpa miyam gi movement da All India Trinamool Congress nasu miyamda angamba mateng pangjagani haina phongtoraki
ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯁꯤ ꯑꯩꯈꯣꯏ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯨꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯊꯟꯇ ꯁꯤꯖꯕ ꯕꯤꯜ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯂꯩꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤꯗꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯕꯤꯜꯁꯤꯒꯤ ꯂꯥꯏꯕꯛ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯏꯁ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤ ꯈꯪꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯄꯥꯛꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯦꯞ ꯕꯤꯜ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯥꯟꯅꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯣꯔꯗꯤꯅꯥꯟꯁ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯀꯣꯛ ꯆꯨꯡꯁꯤꯟꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯩꯅꯃꯤꯟꯅꯕ ꯆꯪꯉꯤ Manipuri Students Association Delhi Masat ki President gi thaukuramba haujikna advisor oiraba thokchom biwon ngasi nungthil pung mangarom tabada Manipur Police ki kangbu amana Delhi da leiba masagi bharagi kadagi phakre hari Nakalamaramda Mahiroi Luchingba asibu phakibagi thawong asibu Socialist Students Union of Manipur SSUM na akanba mong da condemn tawrakpaga loinana kari maram gi phabano haibadu Manipur Police ke maikei dagi sengtokpira u haina appeal tawrakli SSUM gi mayai loishangda paumi singa unabada Mahiroi Loop asigi President Soraizam Yaimana haikibada Mahiroi singi yaifanaba achouba thodang loduna laklaba thokchom biwon asi Citizenship Amendment Bill pass toba yaroi haina miyamna khongjang changsilingai manungdasu Manipur Police ki personal singna mayumda laktuna kayarak hanglamba laikre Mahiroi luchingba amada asigumba thawong chathabasi yaningde haiki Manipur Police ki kangbu khara laaga ma ki ma masama ki Delhi da leiba kada gi phagre hariba bion si kari marom gi damakta phabano madugi tangdangba chapchaba likhul du pigadabani hariba bion si ma numinini humni gi mamang da su yumda laaga Manipur Police na hangamba kholamba dumai tongdana leire hai adoi taragadi hariba bion si karigumba hiram amatada maram ama piram dabida asumaina tongdana phabasi tasingna haragadi masi laibak thibani bion phag sigi matangda Tangdangba report amakak sengdokpiro haidana Jammu and Kashmir gi Pulwama da terrorist singna ngarang chathakiba attack ta lekhidraba CRPF personnel singi mafamda ngasi Chief Minister Nongthombam Biren amasung BJP Manipur Pradesh ki thawmi singna laisu katuna awaba phongtokre loinana thodo asibu ninda tawbo oina hayengi numit asi Manipur lenga ki minister sing yawba function amadi celebration na chingba amata pangthoktanaba Chief Minister na khanghankhre hairi BJP Manipur Pradesh na sinduna Kanchipurda leiba party asigi office ta pangthokiba awaba phongtokpagi thoramadуда Chief Minister na phongtokibada ngarangi laibak thiba thodo adu terrorist singi yamna pangdaba thawongni miyoiba khunai gi mayokta chatharakpa asigumba terrorist singi inhuman oiba thawong asi India pumba amato oina punna thengnamina batai amadi matam pumnamakta ekhoi pumnamak amato oina lepminaraga terrorism gi mayokta thengnamina si hainasu makhatana phongtokhi Loinan laikidraba singi thawai na mapugi laikolda ingna chikna lairunaba minute ani tumina leptuna awaba phongtokhi Muyabazati gi mayukta chatharaba sugumba yam union loiba terrorism gi possible koi mayuk ni nabatai akoi punna thena bidamtai bharat ki citizen amone koi madoi da share to komtoi adumba saito ikraba CRPF ki personnel sin sibai sin loiba अखोई बीजेपी की कार्यकर्ता पुनः सरकार यावना मकोई बकोई श्रद्धांजलि पिजरी मकोई भारत की दमकता भारत की सॉवरेंटी भारत की प्रजा अखोई मिशन प्रजा में हम गाना दमकता दुंबा अखोई कटके बनी है नहीं कोई लम्बकोई बाहर मठाता कई कुंदजरी मतम पुनः मकोई कोई अमटो ने लेपा गाना सुगुंबा टेररिज्म की मायो थैंगम नसी है Jammu and Kashmir da lalhauba singna CRPF ki jawan sing hat ki bagi thodok pu awaba phongtokpo oina ngasidagi hayeng fawba lenga ki oina function natraga program ama pangthoklaroi hairi Home Department tagi thadorpa cherol gi matungina awaba phongtokpo gi numit ani asida Minister MLA sing yauna lenga ki leiriba officer singna lanai amadi CSO singna sinba program singda saruk yaba yaroi hairakli Ngarang Jammu and Kashmir gi police
सिंगना चथखिबा अटैक अमदा CRPF की जवान निफुमरी रोम हाटखिबगी थवंग अदुबो ABVP मणिपुरना अकनबा मोंगदा यानिंगदबा फोंटोखरे लोइनाना लेखिदबा सिंगी मफमदा ABVP मणिपुर की माइकेदगी कैंडल थांदुना इकाई खुमनबा अमदी अवाबा फोंटोखरे कंगलागी नोंगचुप थंगबा सनथोंग ममांगदा पांगथोखिबा अवाबा फोंटोपगी थौरम अदुदा अखिल भारतीय विद्यार्थी परिषद ABVP गिमरु ओइबा थौमी कयाना सरुक याखि लोइनाना लेखिद्रबा CRPF की जवान सिंगी मफमदा मिनिट अनि तुमिना लेप्तुना अवाबा फोंटोखि पाकिस्तान की लापा टेररिस्ट चंगा इंडिया की सोवरेनिटी कायब थबक इंडिया की सिक्योरिटी फोर्सेस अटैक तौब हंदकसु पैरामिलिटरी फोर्सेस CRPF जवान 44 सुसाइड बॉम्ब मर थोमजलग लेकिदबसी तसेंगना नुवाइतबनी लेबाक असिगी अमदी इंडिया की सिक्योरिटी चैलेंज लेबा हाबसे अखोय पुनमक प्रजा अखोयगी नुसा थिनिंगाइनी पाकिस्तान की लाक इम्फाल वेस्ट डिस्ट्रिक्ट की मनुंग चनबा थंगाल बाजार एरिया दंगसी नुंगथिल इम्फाल वेस्ट कमांडो की टीम न थी हुंबगी थबक चथखरे इम्फाल वेस्ट डिस्ट्रिक्ट पुलिस के एडिशनल SP ऑपरेशन TH कृष्णतोंबी की मिटिंग मखादा ngasi नुंगथिल पुंग 3:30 मरीग मिनिट 15 फाउबा थंगाल बाजार की आलूगली हाउ कैथेल अमदी धर्मसलादा इम्फाल वेस्ट कमांडो की टीम न थी हुंबगी थबक अदु चथखिबने थी हुंबा अदुदा मफम अदुगी मियोय चामरी 12 की वेरिफिकेशन चथखिबदा मसागी सक्ताक चे याउदबा मियोय 12 फागतखिबगा लोइनाना सिटी पुलिस स्टेशन दा सिनखरे हारी ngarang lalhaulup KCP People's War Group na Kanchipur da leba Catholic School ki maning thangba getta IED ama thamlambagi mayokta school asigi oza guardian amadi van service toriba singna wakat mifam chathakre school asigi getta chathakiba wakat mifam aduda khunai asigi tungi yumbirel oirakadoriba mahiroi kayagi tungi laibak lepkadaba mafamda bom thamjinduna aki akhang pokhanbagi mayokta iba play card kaya sijanakhe लोइनाना स्कूल अथॉरिटी अमदी लाहलौलुफ अनिगी मथक्ता अथुबा मतमदा यासिनबा अमा पुरक्तुना महिरोय सिंगबु पुकनिंग लेताना लाइरिक तंबा फंगनबियु हाइना फोंगतोरखि लोइनाना असिगी वखल बिफम असिना मयामदा अमु हाइबदी थममीबा मोइदसु अखिन अपील तौजरिसिना असिगुम्बा थौदोसे स्कूलदा अमुना थोनबिगनु हाइबा अपील सपि तौजबनी लोइनाना कैथलिक स्कूल की मोगी लेरिबा सोसाइटी अदुगा सिदिदा अथिंग पीरिबा अंडरग्राउंड आउटफिट हाइरिबा मखोइसिंग सिसु करिगुम्बा यानदबा फनयाम लेरगसु अथुबा मतमदा मखोइसिंग यानबिबा फनबिरगा अथुबदा महिमसिंग तंबदा इंग्लिसिंग महिमसिंग तंबा फंगनबियु मखातना असुंबा पामदबा थौदुकसि स्कूलदा अमोना थोनबिगनु हाइना सिक्योरिटी फोर्सेस सिंगदा बोम गिलांदा चथबदा सिजनबनी हाइबा चिंगनबा IED अमसुंग IED सेम साननबा मचाक सिंगल लोइना नुपा अमा 9 सेक्टर आसाम राइफल्स थौबाल बटालियन 10 सेक्टर आसाम राइफल्स सोमसाई बटालियन अमसुंग मणिपुर पुलिस की अपुनबा कांगबुना फारे IED अमसुंग IED सेम साननबा मचाक सिंग अदु ngarang AR अमसुंग पुलिस की अपुनबा कांगबु अदुना ngarang nungthil उखरुल डिस्ट्रिक्ट की उखरुल कैथेल द थीब हुंबगी थबक चथबदा नुपा अमदगी फागत पंगम खिबने फारब नुपा अदु कामजोंग खुलदगी यावराइपम लास्कर चही कुन अपोकपा सबुद्दीन लास्कर ने फारबा यावराइपम दगी सेम साबलोइरबा IED अमा सेम बलोइद्रबा IED अनि डेटोनेटर मरी TNT मपाक अमा अमसुंग यामलबा पोखाइगनबा पाउडर फंगबंगम खी हाइरी हौखिबा चाही लिसिंग अनि मापन की फेब्रुआरी तांग 13 NSCN IM ना मिहाथी ना हातोक फिख्रबा डॉक्टर किशन टोकेन अमसुंग राजेन की 13 सुब डेथ एनिवर्सरी की थौरम मपारी निंगसिंग कोल लोब अमनिल न सिंदना उरिपोक तेराप कोर्ट मनाक्ता लेबा मपारी निंगसिंग कोल दा पांगथोकलगनी हाइना अमनिल की सेक्रेटरी युमलेम्बम कापुरना फोंगतोरखले अमनिल न सिंदुना ngasi उरिपोक तेराप कोर्ट मनाक्ता लेबा मपारी निंगसिंग कोल दा पांगथोकिबा पाउगी मिफम अमदा महाना मखाताना हाई हारिबा थौरम असिदा स्टेट असिदा खुंदामिनरिबा प्रजा सेक्शन खुदिंगमकना सरुक याबियो थौरम असि चलिबा था असिगी लाखलिबा तांग 13 ता पांगथोकने नुमित असिदा करिगुम्बा मखल अमतगी बन जनरल स्ट्राइक न चिंगबा अमता तौबिगनु हाइना महाकना अपील तौरखली
lamdam asigi awa nungai marakta hingminari ba praja singi mafamda wafam amatang thamjari madudi phangsit ki tang tara tare english ngani da sumna tarampul asida lamdam asida nungai ba saruk phangdana leiminari ba ireicha puna mangna ban blockade total shutdown karibu makhangi athing ba amata tawidana ba manigi maikei dagi nolukna wafam sima thamjari Manipur Police Training College Pangaida Civil Police Male Constables ki Nifutaret Suba Beds ki Passing Out Parade February 13 ta pangthokani haina tawramba adu khudong chadaba kharana lakliba February 18 gi ayuk pung 8 makhai taba matamda Pangaida leiba MPTC da pangthoklagani haina chirolamana hairi Matang size the break kamalawzage break ki matung da Luang Air Services and Cargo Private Limited na Imphal dagi Guwahati, Kolkata, Delhi amadi Delhi to Imphal Cargo Air Service haure haina phongtorakpagi pau amadi Manipur amsung malim ge tongan ba ipaw sing puduna laksage Impact News meeting taduna lebio Mama amukana taram nokjari bulletin asigi makata ba pau miyam da pizari Luang Air Services and Cargo Private Limited na Imphal dagi Guwahati, Kolkata amadi Delhi fauba amadi Amok Delhi dagi Imphal faubagi Cargo Air Service piba haure haina company asigi maike deki khanghalakle Kwakaithel da leiba company asigi office ta pangthokpa paumi singa unaba amada company asigi managing director Maisnam Ratan Kumar Nahai company asi English singani tara tarukta linkhat khrabasu miyam da service piba ngamdana lakpani adubu handak nauna cargo service ki khudong chaba miyam da phanghanaba booking toba yare Manipur Financial Development Investment MFDI na Jalaiba Air Service asina lakadorba August fawada passenger service su pinanaba hotnari haina mahakna phongtokhe Paugi mifam aduda saruk yakiba MFDI gi General Manager N Dhanachandrana Luang Air Services and Cargo Private Limited ki booklet amasu release tawkhe Hojikti akhoi masigi permission sing asi phangba yabagi pandamdo yawradana haibadi permission je phangani haibagi chapchaba phirepse leibadagi akhoi service hongnanaba ihana hana cargo sina mayamna khudong chaba hana pijaraga mi passenger gi service na amuk mathang tarakpada tawjanaba na honajabani National Highway ani sida yamna tattana problem mayam thokpa amadi aduna taba tai problem mayam su leikre makoi sing asi ina akhoi Manipur sida leiriba belly maruina belly da leiriba miyam sing sida chininaw sing sida yamna haini nomuda changdrabya do polam sing asi yokhalakpada yamna wana thokpa ana karigumba khoina sigi Luang Air Service and Cargo Private Limited na hojik launch tawjariba cargo service asi sije launch tawba taragadi masi sinaba taragadi akhoina nomuda changdrabya do polam sing makhada National Highway sing the pusalagiba polam sing asi mathakta yamna athuba matamda amadi low fare haitari ama yamna nemba mamalda pusalakpa matamda aduki matik hoigi Manipur da leiba miyam sing asi da kanaba pigani haina khalli Lamdam asida khundaminari ba kanglup masil gi marakta nungsinaba amadi bhab taminabagi maru hunba mathau tai haina PHCD Minister L Dikona phongdokre Wafamasi ngasi United Naga Council UNC na Sinduna Senapati District Headquarter the Pangthokiba Naga Furuf ki maru marang hunbagi achoba kumhai luingai nigi thoramda saruk yaraduna phongtokibani Understanding True Culture haiba thim da pangthokiba thoram aduda minister na makhatana miyoibana akoibagi fibam ngakna thamnabagi matangda so minister na phongtokhe thoram aduda tamai gi MLA Awangbo Nyumai Chingai MLA Khasim Vasum, Tamenglongi MLA Samuel Jendai, Amuko UCM, Kuki NP, Jomi Council, JC ILPS, Amokok, Mar Inpui Manipur, Committee of Civil Societies of Kanglei Park CCSK na chingba kayana sarukyaki. Tharonggi manung chan na tongan-tongan ba nat ki oiba kumhai kaya su utki. Thawal dam na maram oiraga ising irol nungda luptuna laikraba tangkul furuf ki khwaidagi liba khulni haina riba chadong khulki khunja singnasu naga apunbagi mahimarong hunba kumhai luingai ni pangthokre PPP model oina sekmaida sananaba thawrang toriba hydroelectric project asigumna Thawal dam dasu paikhanaba honagani haina salaigi chairman Naringbam Samarjit na phongtokre
Peace and Prosperity Through Work Culture haiba thimda chadong news site te pangthokiba thoram aduda atoiba mithunglengi warol piraduna samarjitna khul asigi yum kai low inkol pumnamak irol nungda leikraba fawbada khunja singna chawna mayong yana hingnabagi lambi da thengnariba asimak singthaningai ni low singuna hingnanabagi lambi oiramba khul asi ising thumjin khre haiduna pukning hanthabagi mahutta lam koiba singi achauba panthungpham ama oina semgatuna khunja singi senmitlon chawna phagathanba hotnaminasi khul asigi lambi sembinaba NEIDP na lengak ta taksilagani kadigumba sigmaida paikhatkadoriba hydro project asigum khul asidasu paikhalakpa tarabadi salaina selgi mating pangduna lambi thong phananaba semgalagani haina phungtokhi ngasigi thoramadu salai gi social responsibility program gi makhada khunja singda tengbangba oina chairman na lupa lakh amagi senfam khusinakhi ahanbada akhone tawgadabase si mafam sida university ama linkatpa into world class university ama. That's why the destination of education. Magi tourism in sector da education sigi oiba lamduta pusalakpa. So as those researchers from all over the globe, Pithibiki mafam khudingmaktagi university khudingmaktagi research khudingmaksina laaga sida research tawjaba. Mafam sigi phajaba, mafam sigi environment, mafam sigi atmosphere, phajakaraba mafam sina piriba magi ithil sing aduna mana research tawriba area duda gold medalist phangaga sarkiba bisa. This place will remember all the time. Ministry of Petroleum and Natural Gas, Government of India, Gimityang Makhada Manipur da leiba Public Sector Oil and Gas Companies Sing Amadi Petroleum Conservation Research Association PCRA na tha ama chupna chatharakpa Saksham 2019 ngasilation kre. January 13 tagi chatharakiba thoram asigi ngasilation bagi North AOC da Hotel Imphal gi Sangai Hall da pangthokiba thoram aduda chief guest oina saruk yakiba CAF and PD Minister Karam Shyam Nahai Mahosagi pothok oiriba petroleum and natural gas sing asi loiba naiba posakama oibana aikoina likna sizinaba mathau tai haurakliba naharol singnasu petroleum and natural gas sing asigi mahut sinduna miyamna sizinaba yaba ano wakhalol kaya puthoknaba hotnaba ama mathau tari loinana miyamna cycle thobagi hainabi ama semgatuna petrol sizinaba hantahalasi haina miyamda apil tawki ngasigi thoram aduda Saksham 2019 gi tha ama chupna pangthorakpa palan thoram adugi manungda pangthokiba mahiroi singi tongan ba changdamnaba kayagi manamathumsu yenthokhi awareness pigadoise oil conserve tawnanabane akoi society si khange ti haiba aduga khanga thabak tawdragadi madu khangmachingde an thabuk oina pangthunanabane ngasi minister na cycle thawi si ai sagi natte tungda horaiba harol sing noigi na mutane sigi petroleum products sing si matam khagi matungda 2050 dadi lorak yai aduna magi renewable energy matam sangna amuk semakpada matam sangmarina aduna prisa tawraga matam sangna sinanaba aduni manungda maduda akoina oil si sap tawnanabagi wakhalonda ate kuburopani Sagolban Tera Sapam Lerakta Leiba Ya All Youth Network na YP Foundation New Delhi amadi Population Foundation of India New Delhi Committee Makhada Numit Humni Chathagadaba Regional Consultation on Status of Adolescent Health Haiba Thoram Ngasi Hokre MG Avenue da Leiba Hotel Yaifabada Pangthok Liba Thoram Asida North East ki tongan state singdagi lakpa nahani fumanga henbana sarukyari loinana health kamari lenaba mioi kayana su thoram asida saruk yariba naha singda wangangkhe numit humni chathagadoriba khana nainabagi thoram asida state singdagi lakpa youth singna makhoi gi lamdamda thengnariba health ki khudong chadaba kayagi matangda pukhattuna khana nainagani loinana mifam asidagi lorakpa resolution asi mari lenaba singda makhatana taknaduna youth singi yaifanaba thabak kaya paikhat khigani haina ya all gi founder president Saddam Henjabamna Fongtorakli. In terms of reaching out to young children and child sexual abuse, one of the key things that we can do as part of any
adolescent reproductive and sexual health intervention is through comprehensive sexuality, not only through comprehensive sexuality education, where you can teach children about the difference between good touch, bad touch, wrong touch, right touch, but also who are the people they can reach out to if not their parents. And this is where the government needs to step up. This is where civil society needs to step up. This is where government and civil society have the opportunity to come together, because there is this severe problem of child sexual abuse in this country, but also all across the world. Scientific method of beekeeping for doubling farmers' income haiba hiram da numit tare ni chathagadaba farmers training program among us Central Agricultural University Cow Imphal da hudokre. Hariba training program asi Integrated Beekeeping Development Center amasung Cow Imphal na sinduna pangthokpani. Loinana National Bee Board, Ministry of Agriculture amasung Farmers Welfare Government of India na sponsored tawbani. Training asi hagdokpogi thoramda Cow Imphal gi Vice Chancellor Dr. M. Premjit na phungtokibada khoi yokpa haibasi business ama oina mai pakna changsinba ngamnanabagi pandamda training asi pangthokpani. Maramaduna khoi yokpada thawai yaubasing punsinduna loop semlaga government tagi mari leinaba project lauthanaba hotnasi hainasu phungtokhi. Training under the state asigi tongan ba district kayadagi khoi yokpada thawai yauba lomi kayana sarugyakhi. खोईगुम्बा थबक सुबा नोंबा खैबा अदुबा जीवसी अतै लैते अदुना खोईदगी अखोई तमनेगा यामना लै थबक सुबा नोंबा दसु लगी मयाम से पुनसिन बियो ngасai अखोई डायरेक्टर हाइबेदम इंडिविजुअल नंबर इबे मगा नोयनी हान पुनसिलो अतोबा थवा योगा करसु मुक्तिरो अदु नुपी आतगी ngасai गे अदुगुम्बा नोगी लाइकाई दैदा मी तारा गी खंदे ड्रामा गी खंदे अदुगुम्बा नोगी फार्मर्स क्लब हाइगेरा हाई कोई नोगी organization ama shema kanda adudagi di ekoina karima to project la kuma tamde sunoi de sumateng pangdan de Changzhou film gi ahan ba khudol oigadoriba minok haina mingthon ba Manipuri feature film gi yaifa thongni thoram ngasi bangmon lekai nahabam guru lerakta leiba banner asigi office ta pangtokre Jingmi Ningol Wesi kom na irakpa script yumpham oiba film asigi screenplay writer amadi director na B Rosina oiri Director Rosina phongtolakpada Nupi ki punsida based toba minok hairiba film asina ngasigi khunai asida nupi oibi singna thengnari ba chaitheng kayabu puthokna ba honaba film amani film asida maroi ba saktam langliba singdi Minakshi Amar pilot amadi Avini Aidi nupina tawraga hekta lalhanba nupina tawbada landi landana nupida manung se thitna di khangdaba haidi nupi sina kadai bo sumino laleno khangdana mapangi mieng amadi yengaga nupi bu namthubi ba lalhanbi ba masina magi punsida nupi dugi punsida wa ba kaya ma mayokna ba magi keno thengna ba asigi thimsida haitare am sukna haijarabda sumaina base tawjaraga khoigi agi naw nupi waskom haiba magi story ni and screenplay dialogue tawjabani adu main tawraga ihan han boina Department of Information and Public Relations DIPR na sinduna numit humni jiribam da chatkadaba paumi singi oiba internal tour ngasilam thakre Information and Public Relations ki Director Haisnam Balkrishna na lamthaki tour asi Department asina lisang sidna chatharakpa thauram gi manung channa pangthokibane loinana ngasi sadliba khongchat asina jiribam district ki leidiba awatapa kaya Paumi singi mating na lengak asida soidana khanghanduna mengkhatpa ngamlagani haina director Haisnam Balkrishna na phongtokhi Manipur ki khwaidagi samga border oiba lam oina leiba du hujina district oina sulapokra jiribam da loina jiribam kana tana jiribam dagi assam gi manung da leiba kasa gi baragoli da leiba Manipur ki settlement mayam ama history ga ko jahas ko mari leina ba suwari ga mari leina ba keno mayam thodo ga to amadi leiba living monument mayam adi yengba khangba amoka su nauna na discover to ba habitare ko gi puari si adi si miyam du khangan ba se basigi pandam sinjabani Manipur ki Lamyanba group of companies koba anoba company among us Imphal West ki manung channa tera kaithelda hangtokre Smart Security Service yauna sister company taragi apunba Lamyanba group of companies asina state asida leiba naha singbu infrastructure development agro amadi horticulture skill development amadi vocational training yauna sector kayada khut thaduna lamdamasigi senmit loan fagatnaba honagadori
ngasigi thoram aduda saruk yakiba Forest Department ki Chief Conservator of Forest Type 1 Tiam Mahendra Pratap na haikibada state asi mapung phana chakhatpa state ama ohenge hairabadi paisa khaktana yaroi work culture amadi thaksi khasi leiba jangi chahi khara asida state asida entrepreneur kaya thoglaktuna lamdam asigi oiba company kaya lingkhatpa ngamba asimak lamdam asigi oina yamna phaba khongthangni haina Mahendra Pratap na phongtokhi company mana akoi mi kada poche primary producer be thabadagi mana takai ga phogdoga ma powder semas de finally last product to magi company sina finished product tawraga value added product oina atop lam da thak bi ba adu ide how much wealth will be created in Manipur da koina leiraga mapandagi loin leiri base sidagi una thadu khiptar de Manipur ki paisa se mapandi pusala ung lei de adu ide atopa mioi kaya amasu different akoi ga atopa akoi gi sector kya am da thau pirpe Housing ngasi nomagi sanabagi pauda ahanba KC Sharma Memorial Veteran Football Tournament ta Flam Imphal amasung Musa Chekon ani mai bakre mamang thagi kontra dagi Sector Sporting Club ki sanabungda pangthokpa haukiba tournament asigi ngasi sanakiba mapan subal league ta Flam Imphal na FBFA uyum pokpu panzel manga anida maithiba pikhi match asida mai pakraba Flam Imphal gi sanaroi A Maniramna match ke mapan kunmapan amadi kuntra humdoi suba minute singda panzel ahum aduga Henmin Thang amasung N Bobo anina match ki tara humdoi amadi nifunithoi suba minute singda panzel amamonga chankhe chathariba football tournament asigi ngasi sanakiba tara suba league Musa Chekon gi sanaroi Gandhi Geoffrey amadi Roman na match asida panzel amamam chanduna Sangai FC Thangmaibanbu panzel ahum sinoda maithiba pibangamkhe UV Farm gi mityeng makhada KC Sharma Memorial Trust amadi SSC Sector anina khutsamnaduna chathariba football tournament asida team nipan na sarukyari chatharagliba football tournament asigi hayeng makhataba league match ani sanaragani Anisuba S. Mani Sharma 3rd Division Football League Tournament ki winner SFC Tera Lokrakpam Lekai na oikre. Ngasi part soi part 2 da leiba Pamyal gi sanabung da sanakiba tournament asigi aroiba match ta SFC Tera Lokrakpam Lekai gi sanaroi TH Chingkhai na match ki taranipan amadi Yankhai Mari suba minute sing da panjal ani aduga P. Lodzen naso match ki kontra nithoi amasung nifunipan suba minute sing da panjal ani ga chanduna Aifa Lamfielbu Panzel Mari amada maithiba pibangamkhi tournament asigi ani suba position takhiba Aifa Lamfiel gi amata ngairaba Panzel aduna match ki kontra nithoi suba minute LM Anthony na jankhe chathakiba football tournament asida winner oikiba SFC Tera Lokrakpam Lekai amasung ani suba position takhiba Aifa Lamfiel animak mathang chahida association asina sinduna pangthokadaba 2nd Division League tournament ta saruk yaragani tournament asigi ahum suba position na YUC Irom Maizrau na tabangamkhi Imphal West District Football Association gi mityang makhada chathariba football tournament asida team tara nithoina group ani thokna khaidoktuna lamba tawnakhi Mapan Suba Chalo Cup Lamlai Kendra Village Wise and Inviters Men's Open Football Tournament ta EUSC Telo amadi Brayo Kabungput ani mai pakre ngasi football tournament asigi ahanba sanakiba league match da EUSC Telo na sector team bibu panzel mari ani da maitiba pikhe match asida mai pakraba EUSC Telo gi sanaroi NG Jitenna match ki mapan tarahumdoi amadi kunmapan suba minute singda panzel ahum aduga TH Ramanandana match ki kuntra manga suba minute ta panzel amaga chankhe chatharaglibo football tournament asigi ngasi sanakiba ani suba league tana Brayo Kabungput ki sanaroi A Biju amasung and Hitler anina match ki kuntra nipan amadi nifu suba minute singda panzel amamam chanduna All Star Pungdong Bambu panzel ani sunoda maitiba pibangamkhe Chalo Youth Union Club na sinduna chatharagliba
Football tournament asida team kuntarukna group taruk thokna khaidokna league match sing athoi ahen tanari. Hayeng football tournament asigi makha taba league match ani sanaragani. Echodome Bobby Enterprises Samadi Maniwood Ahum na Punna Sinduna Peace and Unity Haiba Thimda Morigi Eastern Science School Ground da More 11 Amasung Maniwood FC Anigi Oiba Friendly Football Match Sanakre. Football Friendly Match Adu Hogdopugi Thoramda Nauria Pakang Lakpugi MLA S Subhas Chandra Yauna Mioy Kayana Saruk Yake. Friendly Match Adu da Tim Animakna Goal Amamam Chanaduna Draw Oike. Friendly Match Adugi Dama More Daleba 43 AR ball sing mating pangki. Pondicherry Beach Tapangthokiba Ahanba National Beach Sambo Championship 2019 da saruk yarba Manipur Sambo team gi angom bina ningthokonggi miyamna taramna okre. Haukiba February Nipan dagi tara fauba Sambo Association of India ge mitiang makada Pondicherry Amateur Sambo Association na sinduna Pondicherry Beach da pangthokiba Ahanba National Beach Sambo Championship 2019 da Manipur Sambo team gi angom binana gold amadi silver medal amamam phanglakibani. Ngasi Manipur Sambo team asina Imphal da hek thungbaga Manipur Sambo Association gi thomi singna Imphal gi ISBT da taramna okay. Panbayabadi Hokiba, Lissingani Taranipangi December Tadagi, Manipurda Sambo Masana Asi, Sanaba Haurakibani. Social Welfare Club SWC Hyanglam Makhalekai na Sinduna Club Asigi Grounda, Taruk Suba Men's and Women's Open, Amadi, Manga Suba Sub-Junior. Boys and Girls Case Prize Invitation Sepak Takraw Championship ki Women's Open gi semi-final match ta ahanba match soina MPSC A amadi SWC A Hyanglam sanagani. Ani suba match na MPSC B amadi SIRC A sanagani. Loinana Men's Open semi-final match ki ahanba match ta MPSC A amadi IMSUC sanagani. Ani suba match ta MPSC B amadi YAWA Singzamai Sanagani. Arrive the bulletin headlines Samuhanam Yam the Thamzari. Rajya Sabha Citizenship Amendment Bill Puthoki Trabasu Kanghaudana Ordinance Oina Chana Halakpasu Yai Haina Lok Sabha MP Dr. Thokchom Mayana Cheskanwa Samlake. Cap scrap Tahanabagi Wafam Congress ki Lok Sabha Mikhal ki manifesto the Hamnanaba Rahul Gandhi the Taksilamle Haina former CM Okram Ibobina Fongoraki. Jammu and Kashmir ki Pulwama da terrorist attack to Lekhi CRPF personnel singi mafam da CM and Biren amadi BJP Manipur Pradesh ki Thomi Singha Leisu katana awaba phongdokre. Amasung Luang Air Services and Cargo Private Limited na Imphal dagi Guwahati, Kolkata, Delhi amadi Delhi to Imphal Cargo Air Service haure haina company ki maike dagi phongdokre.